ꯑꯩꯈꯣꯏꯅ polyester haina khangnaba north star asi numitagi 4000 times henna nganba heli British pound asina world gi oina khwaidagi liraba currency amani aduga masi chahi lising amaga chani gi mamangdagi sijinnaraklabani malemgi oina khwaidagi ahal oina chahi humdoida angang pokhi Fact number 1 2005 ta sperm race kauba TV show ama German da pangthoklami to sida contestant try thoina laboratory amada makhoi sperm donate torami mafam aduda doctor singna makhoi sperm seed sing adu ik amatamna kayam yangna chensin bagi haibadu observe torami race adugi winner aduda German gi khwaidagi fertile oiba nupagi title pirami Fact number 2 Australia da leg disappointment kauba part ama lei part asigi maming asumna thonkhiba asigi wari ama lei matam amada explorer Frank Hanna area dwaida freshwater lake kaya ama thengnakhi madudagi achowa freshwater lake ama mafam aduda phanglagani haina khalami adubu madugi mahutta Sol lake ama thengnakhi masidagi lake asigi maming leg disappointment haina thonkhibani Fact number 3 1991 fawda Switzerland gi mafam amada nupi singna boat thadabagi right leramde nupi ani khakti Swiss Federal Court ta law suit ama file tawrami Fact number 4 history da khwaidagi naha oiba confirm mother si Lina Medinani mahangna chahi manga tha taret numit kun ma thoini subada macha nupa ama pokhi mahak September 23 1933 da Peru da pokhi mahangna macha pokhiba asi May 14 1939 dani mahaki macha nupagi maming Gerardo kawi Fact number 5 khwaidagi ahaloina macha pokhibi nupi asi Andhra Pradesh dagi Iramati Mangaminini mahangna 2019 da angang nupi macha ani haibok oina pokhi matam maduda mahaki chahi 63 sukre mahangna concept oikiba asi in vitro fertilization gi matengnani Fact number 6 British pound asina world gi oina khwaidagi liraba currency amani currency asi chahi lising amaga chani gi mamangdagi sijinnaraklabani masi silver pound amaga manarami maram asina pound amana chaurakna san 15 leiba konei Fact number 7 Galaxy MIT2 gi manakta sakhangdaba object ama lei object asina radio wave thadoi masidagi thadorakpa emission asi hana ukraba posak amataga manade Fact number 8 Niger haiba country asigi median age asi 14.8 years ni masigi maramdi country asigi population gi 50% di 15 years ki makhadani Fact number 9 Orthocarbonic acid asibu Hitler's acid haina su kawi masigi maramdi masigi molecular geometry asi swastika mali acid asigi molecular formula asi H4CO4 ni masi hypothetical acid ama oina launei maramdi masi stable compound ama oina leiba ngamde Fact number 10 1974 da toy wrestling kauba masana ama British drunkard singna pangthoklami masi UK na world champion launabagi pandamdani 1976 da Canadian visitor amana champion oiki masigi matungda toy wrestling world championship asi makha sathakidre Fact number 11 apunbagi oina nuclear submarine mapan samudrada lupkhre makhoi sing adugi manungda ayamba sarukti masi fawba ocean floor da leiri masida makhoigi nuclear weapon sing amadi reactor singsu yauri Fact number 12 Japan da Valentine's Day numita nupi macha singna nupa macha singidama chocolate amadi makhoina pamba atopa gift sing laiba chatnei tha ama chontharaga March 14 da White Day celebrate tawi numit asida nupa macha singna Valentine's Day numita makhoida gift pirakhiba nupi macha sing adugidama gift laiba chatnei Fact number 13 MRI amadi CT scans anima asi aikhoigi hakchang manungda leiba image sing capture taunabani adubu ani isigi marakta khenariba asi magnetic resonance imaging samna
MRI asina radio wave sizinai amadi computed tomography samna CT scans asina X-ray sizinai. Fact number 14 International Red Hat Day asi sahi khudingi May 26 ta celebrate tawi masi unofficial holiday amani numit asida country marfu dagi henba mafam singdagi masam angangba miyoi singna laktuna Bredagi Dust City da pulap puli. Fact number 15 Aikoina Polystar haina khangnaba North Star asi aikoigi numitagi 4000 times henna bright oi. Aikoina ngasi uriba North Star asigi mangal asi 1590 da generate tawkhibani. Masigi mangal asina aikoigi mitta yaurokpa matamda 400 years henna changi. Star asina aikoigi art ki North Pole gi mathakta lay. Star asina art ki axis rotation ga sanaduna aikoina atiyada lengdana uribani. Fact number 16 Platypus milk asida atopa animal singda yaudaba unique milk protein ama yauri. Masida antibacterial properties sing amadi atopa potential oiba kari properties sing yauri bage haibadu hauji research tauri. Fact number 17 Disneyland na light bulb 1 lakh henna sizinai masi USA da laiba main street singi building sing ngan na thamnabani. Fact number 18 yin yang fish haina kauba Taiwanese dish ama lay masida makong makai hingduna laiba tawthoklaba nga ama yawi. Masida yauriba nga asigi masa asi frying oil da lupsilli aduga makoki saruk asina protect tawi.